He kaso lung he tumage me ai sai mateng ngong cái tông tuom dai noi thok to ho ai khang re siok sala de pha ꯑꯗꯨꯗꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯂꯥꯛꯆꯒꯦꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯨꯔꯥꯝꯁꯤ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯖꯥꯅꯤꯅꯦ ꯑꯗꯨꯅꯅꯤꯅꯦ ꯃꯅꯤꯄꯨꯔꯗ MLA ꯃꯤꯅꯤꯁꯇꯔ ꯈꯔꯗꯤ ꯅꯨꯄꯤ ꯌꯥꯝ ꯂꯣꯜꯂꯦꯕ ꯇꯣꯡ ꯅꯣꯏ ꯑꯣꯖꯥꯒꯤ ꯏꯁꯧ ꯂꯥꯡꯕ ꯐꯅꯕ ꯍꯤꯗꯥꯛꯇꯨ ꯄꯤꯖꯈ꯭ꯔꯕꯣ ꯄꯤꯖꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯣ ꯃꯥꯛꯁꯇꯨꯗꯤ ꯎꯞꯄ ꯎꯗꯦꯅꯦꯍꯦ ꯑꯩꯅꯗꯤ ꯄꯤꯈ꯭ꯔꯕꯅꯦ ꯑꯣ ꯑꯗꯨ ꯎꯞꯄꯛꯇ꯭ꯔꯤꯁꯤꯅꯤꯅꯦ ꯑꯣꯖꯥ ꯈꯔꯗꯤ ꯆꯣꯡꯗꯣꯔꯤꯅꯦ ꯍꯥ 이봉아 같이 남마가 맞당 팔을 냅네 하시고 그만 떠보노 하이버가 떠오르네 얀 따살락드래고 시오라디 에이 꼭자 ꯌꯨ ꯌꯥꯝꯅ ꯊꯛꯂꯒ ꯉꯥꯎꯕꯒꯤ ꯀꯥꯟꯅꯕ ꯅꯝꯕꯔ 1 ꯌꯨ ꯊꯛꯆꯤꯜꯂꯕꯒꯤ ꯃꯇꯨꯡꯗ ꯑꯗꯣꯝ ꯏꯁꯥꯅ ꯈꯟꯖꯒꯅꯤ ꯑꯩ ꯅꯤꯡꯊꯧꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯆꯥꯎꯕ ꯂꯩꯇꯦ Number 2 ꯑꯗꯣꯝ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯔꯣꯏ ꯉꯥꯡꯅꯤꯡꯕ ꯏꯅꯤꯡ ꯇꯝꯅ ꯉꯥꯡꯕ ꯉꯝꯍꯜꯂꯤ Number 3 ꯌꯨ ꯊꯛꯆꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯣꯝ ꯈꯣꯡꯕꯥꯜ ꯂꯣꯛꯄꯥꯜꯗ ꯏꯔꯨꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯐꯪꯒꯅꯤ Number 4 ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯑꯗꯣꯝ ꯂꯨꯈꯥꯛꯀꯣꯝ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯇꯣꯛꯐꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯏ Number 5 ꯀꯅꯥꯒꯨꯝꯕꯅ ꯑꯗꯣꯝꯕꯨ ꯊꯤꯅ ꯐꯨꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ Number 6 ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯁꯣꯟꯗꯨꯅ ꯇꯥꯏꯕꯪꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯒꯅꯤ ꯑꯋꯥꯕ ꯀꯣꯛꯑꯅꯤ ꯑꯗꯨꯅ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯄ ꯅꯃꯥꯟꯅꯕꯁꯤꯡꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯀꯥꯟꯅꯕꯁꯦ ꯈꯪꯍꯟꯕꯤꯌꯨ Indira Gandhi ai kai khumnari Sonia Gandhi Mother Teresa Miss Manipur Miss India Tamo Miss World ꯃꯁꯤ ꯉꯥꯡꯖꯦꯉꯨꯅꯦ ado 안강 아시고 이번 낭나 유 탁실라가 까리노바 낭노 와이고도 비범치보 하 아유네 까리노바 낭노 와이고도 비범치보 ꯗꯣꯛꯇꯔ ꯏꯃꯥꯏ ꯄꯦꯝꯃ ꯑꯉꯥꯡ ꯈꯔꯗꯤ ꯁꯤꯔꯅꯤ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯈꯔ ꯇꯔꯨ ꯇꯅꯥꯟꯕ ꯇꯝꯃꯣ ꯆꯤꯡꯍꯤꯗ ꯂꯨꯞꯄꯗꯤ ꯑꯗꯨꯝ ꯕꯥꯐꯣꯔꯗ ꯍꯧꯔꯦ ꯄꯧꯀ꯭ꯔꯥ ꯍꯧꯔꯤꯉꯩꯗ ꯕꯥꯐꯣꯔꯗ ꯀꯦꯝꯁꯤꯜꯂꯛꯂꯦ ꯕꯥꯃꯣꯟꯗꯤ ꯃꯃꯥꯏ ꯃꯋꯥ ꯎꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯨꯄꯤꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯑꯍꯨꯝ ꯈꯛꯇꯪ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯊꯝꯖꯔꯛꯀꯦ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯨ ꯍꯥꯏꯕꯁꯤꯃ ꯍꯥꯏꯕꯤꯒꯅꯨ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧ ꯍꯥꯏꯕꯁꯤꯃ ꯍꯥꯏꯕꯤꯒꯅꯨ ꯀꯦꯗꯅ ꯏꯆꯝ ꯆꯝꯅ ꯂꯩꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯃ ꯃꯣꯏꯗ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯋꯥ ꯑꯍꯨꯝꯁꯦ ꯃꯣꯏꯗ ꯍꯥꯏꯔꯨꯔꯕ ꯃꯣꯏ ꯌꯥꯝ ꯁꯥꯎꯕꯅꯤ Pirel tawbiro ꯅꯠꯇꯦ ꯄꯦꯔꯦꯜ ꯃꯌꯦꯗꯤ ꯀꯩꯝ ꯇꯧ ꯑꯦ ꯖꯨꯃꯣ ꯇꯥꯒꯤ ꯍꯣꯏ ꯑꯩ ꯑꯦꯛꯁꯅꯦ ꯉꯥꯏꯈꯣ ꯐꯥꯒꯤ ꯇꯧꯅꯤ ꯍꯣꯏ ꯀꯅꯥꯅ ꯍꯥꯞꯄꯤꯅꯣꯁꯦ Nupina usau langapa Nupina usau langapa Nupina usau langaga haina tanah biada di kau si campal saya ulit na campal saya satong jalo aduh kemapan thoko kain tengah orang mau मेरे हालात ऐसे हैं कि मैं कुछ कर नहीं सकता डोसा चिकन ग्रेवी टी ग्रेवी टी ग्रेविटी मी बचा ला करिया था दूंगा ये क्या हो गया ꯃꯄꯥ ꯑꯃꯅ ꯃꯆꯥꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯆꯍꯤ 2ꯒꯤ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯊꯕꯛ ꯀꯔꯤ ꯇꯝꯃꯦ ꯃꯆꯥꯗꯨꯅ ꯍꯥꯏ ꯄꯄꯥ ꯕꯁ ꯃꯊꯛꯇ ꯐꯝꯃꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠꯇꯨꯗ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯅ ꯆꯨꯔꯨꯞ 3 ꯆꯝꯕ ꯃꯄꯥ ꯑꯗꯨ ꯋꯥꯟꯊꯩ anh ta đi bảo cho chúng ra cái bầu này chứ chúng nó chỉ mà sao quay sang đấy chứ Chú mày, anh không được vậy chứ à tôi đang ngưng cái ta này